ai khaba mani mai kai dagi ne ai gi ming wai khom sa ne machanu ai chahi tarani tarama pan bung pharaba kun chang pa ado ai chahi yam nauzaraga su ai thaina na gi health problem khara lebina maram oiraga ai saru gi mechanical back pain da khara sonba du khara lei ado sida chai je sigi stem cells imane adagi Phyto Life ki Novas ne aduga baita hari party si saru gi ne si chabadagi ai se hanadi ningang phambaga thabai ngang tawba ko paktang movement tawbase si khara nungai ramde ado haujikti numit humni marini bawde na bagi improvement jai khangam deba adu tungda numit mangani chak pe approximately nine leiba kanda ai je ai hamna naram basingdo khwangda na ba state ninjalaga leramba dagi yam len sida thinkalaga leibi kitanga yam kano tawraga di mana leiba kan adu mayam do khara cure oi hausi ai hana naram basingdo hana naraga ai thabak ngang kanta tawba ngamam dabne do adu madi pra cure oi re hana naram bagi China khodo adu madi hausi ti kanta kano tawdre Sikpa chikamba narambado adudi phare de sokhaba jing 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 lawamba adudi phare ba atai di khande atai di sigai sida ne aina khalli tham phar ba ja thama phaba tri ni patlanggini adu chikpa na ba torom si kai kai chikpa na ba torom no chikpa na ba je si khu ani si majule dana si dum adu si lo yain